Village Protection Force VPF Yumnam Khunongna Sinam Village Chatharakliba 2nd batch for women amadi 5th batch for men gi physical fitness and endurance training program ngasi loishin khibaga loinana Manipur thugaina ba honariba singi makhutagi Manipur bu kannaba sem Sakhre ngasi gi training loishin bagi thoramda athoiba mithung oikiba lamlai SC ki MLA KH bom chana haikibada maitai singna Manipur kaiba yaroi haina lepri aduga chinkuki singna Manipur thugaina ba maitai sing hatna ba honari ipa ipu na ngalakpa lam maitai khaktana adum ngakadawri maitai singna yumda yotpak makhok phauba thamhodabana me ahum gi lan aduda khara awaba thengnaki adubu ngasidi Manipur kandaba yade haiduna chinkuki thengnanaba naha kya thoklagle haiki aikoina mapangan kanliba makhai mina lakchaba ngamloidawribani maramaduna Laan gi sajel leptana chathaba tangai fade Village Protection Force VPF Yumnam Khunongna System 9 na tawriba asimadi thagatningai ni Maitai di lingjal managande adubo ngasi uriba apunba thogolon bebhar matam pumbada ngaksi Laan gi sajel lepkumsi yeknaba kaya laklasu aikoina karisu kiningai oide haiki Village Protection Force VPF Yumnam Khunong gi convener Haubizam Somorandona hai ipa ipu na ngalakpa laibak asigi inji ama fauba logba yaroi laigi hairagana surrender tau lainingdragana lam asi thadokuna chatkro Laan asigi waroishin puraknaba chinkuki narco terroristing maru phuknaba sem Saba lepkiroi yeknaba amadi laibak kainaba tawribasi khangna thengnaba tai haiki